Sakhangdabasingna miyoi ani tamthina phuramle pawasi pandam pawsedagi lokhatjabane. Imphal West District ke mayang Imphal dagi Bishnupur District ki tawbul satpagi lambi sembagi thodok tawriba JCB ki driver amaga miyoi amaga sakhangdaba khulai paiba miyoi marina tamthina phuramle haire. Thodok asi ngahanung thilpung amaga minute 30 rom taba matamda thokibani haire. Hiram asiga mari leinana ngarang mayang Imphal Bazar da Khuman United Clubs and Maira Paibi Association Mayang Imphal amadi Mayang Imphal Bishnupur Road Development Committee na sinduna pangthokpa pawgi mifam amadang Mayang Imphal Bishnupur Road Development Committee ki Joint Secretary Kiais Binantana JCB ki driver Kiais Govindas amadi Mayang Imphal dagi chongtham Syam Chandra haidi bamiyoy aniyasi tawbul satpagi phibam soklaba gari sembagi thabak tawduno leibane adubu ngahan Creta car angauba amada tongduno lakpa miyoy marina gari matam chana thagolande haiduna Syam Chandra gi makhong amade nakong mayada nongmai kapsun bagi mathakta makhoi ani bu tamthina phurambani hai khe paumi singa unabadu da saruk yakhiba mayang Imphal apunba Maira Paibi Loop ki secretary TS Revika na khuta nongmai paire haiduna misam miyambu phuning ba mawong da phubagi thawong asi yaning de thawdok adu karamba lumna satharam bano haiba adu sengdok pirao loina na lainga ki maike dagi asigumba thawdok asida chenaba miyoi sing khudakta phabi yu hai khe